National Gymnastics ta bronze medal Lourakhre Hokiba November gi tang 6 tagi 8 fawba UP gi Prayagraj ta leiba Khelgaon Public School da National Sports Academy na sinduna sanakiba Sub Junior Artistic Gymnastics National Championship 2025-26 ki state ki team da the All Manipur Gymnastics Association na khangat pada yawraktuna sanaruba 𝗕𝗿𝗍𝗍 gi gymnast Mohammad Muqtadir Ali Bucks na bronze medal lawba ngamlakhre Mahak Minuthong Kolapati Masjid Achauba Manakta Leiba Muhammad Mubarak Ali Amadi 𝗕𝗿𝗍𝗍𝗹 Bucks ki anisuba machani Hojik Mahak Hafiz Hatagi Faizia High Madrasa da class 7 tamli Wangkhai Laishram Laikai degi Oja Sanasam Satyajit Mangang na coach ama oina Muqtadir na mai paklakpa aduda achauba thodang lobirakhi hairi Sanabagi lamda nauna phawgalakliba angang asibu pukning thogatpa oina video asibu share tawbiyo amadi lilong bulletin bu follow tawbiduna matam gi nungairaba video kaya yengbiyo